Matamgi Manipuri Wari channel asibu tabiriba khwai pumnamakpu taram nokchari ngasi amuk laubirasi Tingkhanggi Leirang 58 suba tangka. Punsi batadaba machindu mensilaga hihi kapi laizadu masado haifet chakhatlaga punsibagi thabak mapaduda makoktu khajik changsilaga ngathaduna punsibada jejet konsili punsibasu mang oi kari oi gyanmen tadana laizabu chetna konsili aduga makoktuda haifet chupi magi dadagi mataududa mitu pirang masu atat akham leitana adumak sinthai khamjaba ngamdana ahingdumasu mit kakla ama faba ushindan loishinkhre nongan khre laija sunganta hogatlaga mau amagi tawfam thokpadudi loina tawi laiduk tharamlaga mogi kada karakpada punsibada hogatkraba mali phamungda leiramdri laijasu wahai amata hairamdana washroom da haifet yinglamlaga makhada mukumlai ngarang numidang punsibana nganna chatkadabani haibaduda Rita su chak thongduna leirami laija su changsilaktuna Rita ga chak thonglibadu masu yaushili ayukto dum ngalli imungdugi mi hogatnadabasu yauri laijadu ahing tumdabagi masadu ipatpathai ihai hainade machi mangmangduna lepi dining chair amada famlaga maroi manna wakhalda sukhalli karigino aina sugyamna wakhal hantaribasibo pumnamak thengnaroge haiduna lakiba natro isani sabu thongna hantanaba thabak tawribase kaigino ai pangdabi nati aina thongna fabi oigadabani Laiza chak singnaba sanagise thidok thamnasi Laiza du manglingai Rita na hairi du tade Rita su iro lambadu Laiza na kemta hairaktabaduda mamai du leithorai Laiza na chumdring leplaga leirambaduda Haima Laiza kaidorage Laiza su khangpre khangi masadu ithak thakatna nine kai haibano nasa nungai tabro nangbo namit kadu ipompomida Laijadu nokfit tawraga kaistau dianine ngarang phone khara thengna yengkhre adunane Rita sinok mi phagi tawsilai phone yengbagi mandeda aikhoi sana chatkini khanbagi kappada mitto pomba malida Rita gi phagi do chumbo oibaduda laijadu tofam khangde ik a chinglaga nate danene Laijagi kaijaba mataududa Rita su thik nokladuna Nini na phagi tawbani nang sanagi chakse khara thibiro chak chakhom ama charaga chatnaba Laijasu maroi aman badu Ritagi manakta pushilaktuna hoi nini thiraklage nangisu thiro puna chaminaro nine aidi kona charge horen halaga hoi Laijasu chak tu thiba loiraduna nine henjang du lorabo lore maroi se hapaga thangdaradabani Adudi hapiro ay matakta pukhalaga oina pizarage Rita du nokmi hoi Rita su henjang do hapirai Laija su chak tu puraga matakta kakhalai table matak tu da chak tu thanamlaga phamung thariba domna changlai punsibadu luzaba loibata ngairingai oibagi towel ama setlaga dressing table mamang duda samhatlaga leirami Laija su punsibada yengde mamai du satnan tharaga dada chak chatho table matakta thanamlabani wahai se hairam laga laijadu washroom lomda prap chatki punsibasu laijana yam thuna chatkibaduda kadaidano nangdi charbo laijasu mamai du leithoktabi adum khumlai dada ai loisilage thengi ai di horan charage dada hana chathokpiro Laijadu ngarang ahing chupa kaplubagi mamitu pombaduda punsiba ukhadra khanbagi theidok charibani washroom gi thongda thingjilaga mirror duda munna yenglaga mapidu tap tarai punsiba so ahen ba wakhal khanjulude sanjay tu thanamlaga sofa karomna changsili chak tu chashin basiyade khara charaga firol du sasat loishili Laijasu ngahak kaplaba matung mamai du tathoklaga thorai punsibasu firo loisilabadu kaishu hairudre magi shuloishin pamthokpa loishina punsibada somuk amuk yenglai punsibasu khangrau do shachin beloiraduna phamung machi du da famlaga khungup tu paige tawbaga laijadu prap changsilaktuna punsibagi makhutu tap pharai punsibasu ngakna laijada yengi laijasu mamai du luktharaga dada ai tongshin birake punsibasu makhutu tapna thadoklaga momon minok amaga loinana hoi
Laijasu punsibagi mamangduda famtharaga khunguptu tongshinbi punsibasu laijada nungshina yengi. Khunguptu tongshinba loiraduna fukhogalaga wahi amata hairamdabi mamaidu laithoklaga chatke tawi punsibasu laijagi makhutu farai phamlambadu hogatlaga laijagi tungdagi kolai. Kayino fatwa laithoklaga chalisibo. Laijasu tablapna khumlai. Kaistodiye dada. Phajana layuko. Laijasu mamittu tapna ushilaga sordo sangna hondoklaga. Punsibasu kolibadu thadoklaga laijagi lengjum anidu pairaga mamaidu mangolamda onsilai. Laijasu mikuptuda pumnamak kauthoklure magi dadagi shaktamdu amuktang pena yengjarage matagumna punsibada yengkhalai. Laijagi mamit pombadu ubada punsibadu mamittu khujillaga makhut aniduna laijagi mamaiduda pairaga. Mit pomisi kaygino nang kapurabu laija. Laijadu mong hadana nokmi sumkumlai. Tilau soibada khara kapkhre. Laija ai chatlagumsira. Dada kaygino adumaina hainu se thengi ai loishilurage. Laija nang walot kanu nang kaidore nangna sumaina nungaitana lehuraga ai kamaina chatpa ngamdoino. Laijadu nokshinarei punsibada yenglaga. Ho dada ai kaisum tawdi haiba dadana mathang thorakpada ai sei myam hairaga leramdoini. Yam thuna thorakanida ado nang yam chekshina leigadabani ko kasida nathanta leirabasu manungna thongna silaga leigadaba. Dada adudi henmandra yumdabu thongna silaga leibadudi tallida. Hoiba adu nangna khangdaba yawrasu ahenbada hango marak-maraktasu ansoi karoga leimino. Hoi dada. Punsibadu mikhup khara laijagi mamaiduda nungshina yengi aduga makoktu haifet nonthaраklaga laijagi machinduda tablapna chuppi makhutuna laijagi makhwangda khangkon konseli. Laijasu kapningbadu fajinbagi sorama sangna hontharai punsibasu laijagi chinbaldu tapna thadoi mong hadana nokmi. Loishinba lorabo. Loidrida. Punsibasu laijabu tapna thadoi. Loishilo thengi ai makhada leiramagi. Hoi, adu dada. Punsibasu mamaidu leithorai laijasu fatnon tharaga punsibagi makong sokna khurumi. Laijana khurumlakpadu punsibadi masa pumbatu chungi laijagi lengjum anidu pairaga chingkhatpi. Laijasu mikuptudadi mamittagi mapidu fajinba ngamdre khazai aniduda chentharai. Punsibasu laijagi mapidu khubi aniduna tapna taithokpi aduga tablapna hairai. Se, adumaina kapkano dada nungaiti. Ngasi ekhoi anina thangliba khongthangse pandam amagi damakni sonthaganu thongna leibi hotnaba kanbi oigadawni ko khara thuna loisilaga thoro. Laijasu hoi haibagumna makoktu nomi punsibasu walettagi paisa khara lokthoklaga laijagi makhutuda pi. Se, sina nangna sizinniningba leirabasu sidagi sino. Dada yamalle. Yamdabani thengi loisilaga kumlo ko. Asi hairaga chatki amuk tawi laijasu wangangda punsibagi makhutu farai punsibasu mamaidu sat leithorai. Laijasu paisa du phamung mathakta thamlamlaga mon mayadagi pendu lauthoklaga punsibagi khudangduda mana hehek iba mapaduda I love you dada ashumna iraga punsibada amuk yenglai. Punsibasu laijagi matausida khong thangdoktuna chatpa ngamde laijabu chejet konsinbi aduga makoktu nakong mayada changsilaga yam nungshina hairai. I love you too angamocha. Wahai si hairamlaga punsibadu laijabu tapna thadoklaga gam chatkre. Laijasu punsiba hek chatkibaga iliba fiduna machindu melaga kappi. Asomda ngana chatnabu honaribadu rasidi kaisu khangba nate isai tambagi wari sisu madi khangande nandonasu haide rasidu hogatpada ngari ritagi manaktagi chakap ama pairaga mapanda thorai. Mangolda nandoga punsibaga wari sanaribadu tabada thanglamba khongthangdu chaplepi thongjin mayaduda lumlaga tumina tari punsibana. Baba, secretary anido hayengdagi soidunaba haibiko. Hoini. Isai gi wazadu su phajana sinabiramo babana su nangba matamda imogi matung induna chatkanida. Nandogi wada tabada rasidu mamittu khanglaw lakthoklaga. Oh, isai ga tamhandori maline. Moina la isidi isai tamba ore. Engonda wahi ama phawa haidabani ne. Phai. Asumna mapanda punsibasu khumlai. Hoi baba, hairamge. Driver du su checksina sinagadabani.
ꯍꯦꯟꯕꯒ ꯕꯕꯥꯒ ꯊꯥꯖꯕꯒꯤ ꯑꯩ ꯂꯥꯏꯖꯕꯨ ꯌꯨꯝꯗ ꯊꯅꯝꯕꯅꯤ ꯀꯔꯤꯒꯨꯝꯕ ꯀ꯭ꯔꯥꯏꯝ ꯑꯃ ꯍꯦꯛ ꯊꯣꯛꯂꯛꯑꯕ ꯑꯩꯗꯤ ꯄꯨꯟꯁꯤꯒꯤ ꯌꯨꯝꯁꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯣꯏꯗꯕꯅꯤ ꯁꯅꯥ ꯁꯥꯟꯅꯔꯤꯕ ꯋꯥꯗꯨ ꯇꯥꯔꯒ ꯔꯥꯁꯤꯗꯨ ꯃꯆꯤꯟꯗꯨ ꯐꯩꯅ ꯆꯤꯡꯂꯒ ꯅꯣꯛꯂꯗꯨꯅ ꯅꯪꯒꯤ ꯋꯥꯈꯜꯗ ꯈꯜꯂꯤꯗꯨꯃꯛꯅꯤ ꯏꯃꯨꯡꯁꯤꯗ ꯅꯪꯕు ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯈꯣꯡꯒꯨꯜ ꯊꯥꯡꯖꯤꯜꯂꯛꯇꯕꯅꯤ ꯑꯩꯅ ꯁꯤꯜꯂꯤꯕꯁꯤ ꯇꯟꯖꯥꯗꯨꯗ ꯂꯥꯏꯖꯁꯨ ꯍꯥꯊꯨ ꯍꯥꯊꯨ ꯊꯣꯔꯛꯄꯅꯤ ꯔꯥꯁꯤꯅ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨ ꯎꯕꯗ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯀꯩꯅꯣ ꯏꯃꯥꯅ ꯇꯧꯔꯤꯁꯤꯕꯣ ꯃꯥꯒꯤꯁꯤꯕꯨ ꯂꯨꯝꯂꯒ ꯇꯥꯔꯤꯖꯥꯠꯂꯣ ꯈꯪꯗꯦꯗꯅ ꯑꯗꯨꯗꯤ ꯋꯥꯈꯜꯁꯤ ꯈꯜꯂꯗꯨꯅ ꯂꯥꯏꯖꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯇꯨꯅ ꯔꯥꯁꯤꯗ ꯒꯣꯡ ꯊꯤꯡꯖꯤꯜꯂꯤ ꯔꯥꯁꯤꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯔꯥꯁꯤꯗꯨ ꯊꯣꯡꯗꯨꯗ ꯒꯣꯡ ꯌꯩꯁꯤꯜꯂꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯥ ꯀꯞꯇꯨꯁꯨ ꯃꯈꯥꯗ ꯇꯥꯔꯦ ꯂꯥꯏꯖꯁꯨ ꯄꯥꯈꯠꯅ ꯃꯣꯡ ꯍꯥꯗꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯔꯥꯁꯤꯗꯨ ꯃꯃꯤꯠꯇꯨ ꯈꯥꯅ ꯌꯦꯡꯂꯒ ꯌꯥꯝ ꯁꯥꯎꯅ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯅꯟꯗꯣꯁꯨ ꯃꯥꯡꯒꯣꯜꯗꯒꯤ ꯂꯥꯎꯔꯛꯏ ꯍꯩ ꯀꯩꯗꯧꯅꯔꯒꯦꯅꯦꯍꯦ ꯅꯣꯏꯕꯣ ꯔꯥꯁꯤꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯃꯁꯥꯗꯨ ꯄꯥꯈꯠꯅ ꯀꯩꯁꯨ ꯅꯠꯇꯦ ꯃꯣꯏ ꯕꯕꯥ ꯈꯨꯠꯇꯒꯤ ꯀꯞ ꯅꯥꯟꯊꯣꯛꯈꯤꯕꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯔꯥꯁꯤꯗꯨ ꯃꯃꯤꯠꯇꯨ ꯐꯩꯅ ꯌꯦꯡꯂꯒ ꯈꯣꯟꯖꯦꯜꯗꯨ ꯇꯞꯂꯞꯅ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯗꯤ ꯀꯩꯅꯣ ꯅꯪ ꯅꯃꯤꯠꯇꯨ ꯀꯗꯥꯏꯗ ꯌꯦꯡꯒꯦ ꯂꯥꯏꯖꯁꯨ ꯁꯠ ꯈꯨꯝꯂꯛꯏ ꯏꯃꯥꯅ ꯂꯨꯝꯂꯒ ꯂꯩꯔꯝꯕꯁꯤ ꯑꯩꯗꯤ ꯍꯥꯊꯨ ꯍꯥꯊꯨ ꯊꯣꯔꯛꯄꯗ ꯎꯖꯍꯧꯗ꯭ꯔꯦ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯏꯃꯥ ꯊꯦꯡꯉꯤ ꯆꯠꯂꯒꯦ ꯈꯤꯇ ꯍꯟꯗꯣꯛꯄꯤꯌꯣ ꯅꯪ ꯊꯦꯡꯕ ꯂꯥꯏꯔꯤ ꯀꯞ ꯑꯀꯥꯏꯕꯁꯤ ꯈꯨꯝꯒꯠꯂꯨ ꯂꯥꯏꯖꯗꯤ ꯊꯧꯁꯥꯗꯅ ꯈꯨꯝꯂꯛꯏ ꯏꯃꯥ ꯑꯩ ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯆꯠꯄ ꯊꯣꯔꯛꯄꯅꯤꯅ ꯂꯨꯈꯥꯛꯁꯦ ꯄꯥꯏꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯣꯔꯦꯟ ꯍꯜꯂꯛꯄ ꯐꯥꯎꯕ ꯊꯅꯝꯃꯨ ꯍꯣꯔꯦꯟ ꯍꯜꯂꯛꯂꯒ ꯑꯩ ꯈꯨꯝꯒꯠꯀꯦ ꯍꯧꯖꯤꯛꯇꯤ ꯊꯦꯡꯂꯦ ꯆꯠꯂꯒꯦ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯖꯗꯨ ꯔꯥꯁꯤꯕꯨ ꯍꯥꯏꯐꯦꯠ ꯏꯪꯊꯣꯛꯂꯒ ꯈꯤꯇ ꯆꯠꯀꯦ ꯏꯃꯥ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯊꯦꯡꯉꯦꯅ ꯇꯧꯕꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯗꯨ ꯒꯝ ꯒꯝ ꯆꯠꯈꯤ ꯂꯥꯏꯖꯅ ꯊꯋꯣꯏ ꯎꯁꯤꯠꯇꯕ ꯃꯇꯧꯗꯨꯗ ꯔꯥꯁꯤꯗꯨ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯄꯗ ꯂꯣꯏꯔꯦ ꯃꯃꯤꯠꯇꯨ ꯈꯥꯅ ꯌꯦꯡꯂꯒ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯑꯗꯨꯛ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯅꯪ ꯍꯟꯊꯍꯜꯂꯧ ꯈꯪꯒꯅꯤꯗꯅ ꯃꯁꯤ ꯌꯥꯝꯅ ꯍꯥꯏꯒꯠꯂꯛꯀꯗꯣꯔꯤꯅꯦ ꯂꯋꯥꯏ ꯅꯨꯄꯤ ꯅꯪꯅ ꯍꯥꯏꯒꯠꯇꯅ ꯀꯌꯥꯝ ꯍꯥꯏꯒꯠ ꯉꯝꯗꯣꯏꯅꯣ ꯅꯋꯥꯗꯣ ꯍꯦꯛ ꯆꯠꯈꯤꯕꯒ ꯈꯪꯒꯅꯤꯗꯅ ꯅꯪ ꯀꯔꯤꯅꯣ ꯏꯃꯥ ꯊꯣꯡꯖꯤꯟ ꯃꯌꯥꯁꯤꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯅ ꯑꯍꯦꯟꯕꯅ ꯇꯨꯡꯗꯒꯤ ꯍꯥꯏꯔꯛꯄꯅꯤ ꯔꯥꯁꯤꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯏꯃꯨꯡꯁꯦ ꯃꯤ ꯎꯁꯤꯠꯇꯕ ꯃꯤ ꯌꯥꯝ ꯂꯩꯔꯦ ꯍꯦꯟꯕꯗꯨ ꯃꯃꯤꯠꯇꯨ ꯐꯩꯔꯞ ꯃꯃꯥꯗ ꯌꯦꯡꯂꯒ ꯅꯕꯨꯛ ꯐꯠꯇ꯭ꯔꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯎꯁꯤꯠꯇꯅ ꯂꯣꯏꯅ ꯎꯕꯅꯤ ꯋꯥꯈꯜꯗꯨ ꯄꯤꯛꯃꯜꯂꯦ ꯏꯃꯥ ꯈꯔ ꯆꯥꯎꯊꯣꯛ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯏꯃꯥ ꯅꯪ ꯅꯄꯥꯝꯗ ꯌꯧꯔꯅꯤ ꯋꯥꯍꯩꯁꯤ ꯍꯥꯏꯔꯝꯂꯒ ꯑꯍꯦꯟꯕꯗꯨ ꯃꯥꯡꯒꯣꯜꯗ ꯊꯣꯔꯛꯏ ꯇꯥꯆꯣ ꯏꯇꯩꯃ ꯆꯠꯅꯕ ꯇꯧꯔꯁꯦ ꯃꯇꯝꯁꯤ ꯊꯦꯡꯂꯦ ꯍꯣꯏ ꯑꯗꯨꯗꯤ ꯕꯕꯥ ꯆꯠꯂꯨꯈꯤꯒꯦ ꯊꯥ ꯐꯥꯕꯒꯤꯗꯨ ꯍꯌꯦꯡꯗꯨ ꯆꯠꯅꯕ ꯇꯧꯔꯣ ꯑꯩꯁꯨ ꯄꯥꯎ ꯄꯤꯈ꯭ꯔꯒꯦ ꯍꯣꯏ ꯍꯣꯏ ꯄꯨꯟꯁꯤꯕꯗꯨ ꯊꯣꯛꯈ꯭ꯔꯦ ꯂꯥꯏꯖꯁꯨ ꯃꯌꯨꯝꯗ ꯆꯠꯂꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯄꯨꯛꯅꯤꯡꯗ ꯍꯔꯥꯎꯕꯗꯤ ꯈꯖꯤꯛ ꯄꯣꯛꯏ ꯅꯟꯗꯣꯗ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯄꯨꯟꯁꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤ ꯑꯁꯨꯝꯅ ꯄꯨꯟꯁꯤꯕ ꯂꯥꯏꯖ ꯑꯃꯗꯤ ꯑꯍꯦꯟꯕꯒ ꯂꯣꯏꯅꯅ ꯑꯣꯖꯥ ꯅꯤꯡꯊꯤꯕꯤꯒꯤ ꯌꯨꯝꯗ ꯂꯥꯛꯏ ꯑꯣꯖꯥ ꯅꯤꯡꯊꯤꯕꯤꯒꯤ ꯌꯨꯝ ꯌꯧꯔꯦ ꯍꯥꯟꯅ ꯂꯥꯛꯀꯅꯤ ꯈꯪꯕꯅ ꯅꯤꯡꯊꯤꯕꯤꯁꯨ ꯆꯠꯊꯣꯛꯇꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯏꯁꯩ ꯇꯝꯕ ꯂꯥꯛꯀꯗꯧꯔꯤꯕꯗꯨ MLA ꯑꯃꯒꯤ ꯃꯃꯧ ꯅꯨꯄꯤꯅꯤ ꯍꯥꯏꯕꯗꯨꯗ ꯅꯤꯡꯊꯤꯕꯤꯁꯨ ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯆꯩ ꯄꯥꯈꯠꯄꯗ ꯅꯠꯇꯦ ꯉꯛꯄꯁꯨ ꯐꯥꯎꯔꯤꯕꯅꯤ ꯃꯥꯡꯒꯣꯜꯒꯤ ꯐꯝꯃꯦꯜ ꯊꯪꯕꯗ ꯂꯨꯅ ꯅꯥꯟꯅ ꯊꯥꯔꯤꯕ ꯐꯛꯇꯨꯗ ꯅꯤꯡꯊꯤꯕꯤ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯂꯥꯏꯖꯍꯣꯏ ꯆꯪꯂꯛꯄꯗꯨꯗ ꯐꯨꯛ ꯍꯧꯒꯠꯂꯒ ꯌꯥꯝ ꯆꯤꯡꯂꯦꯝꯅ ꯕꯦꯕꯔ ꯑꯃꯒ ꯂꯣꯏꯅꯅ ꯀꯧꯁꯤꯜꯂꯛꯏ ꯃꯌꯥꯝ ꯂꯥꯛꯄꯤꯔꯦꯗꯅ ꯁꯣꯝꯗ ꯂꯦꯡꯈꯠꯄꯤꯔꯣ ꯂꯥꯏꯖꯁꯨ ꯃꯥ ꯍꯥꯟꯅ ꯆꯪꯁꯤꯟꯗꯨꯅ ꯑꯣꯖꯥ ꯅꯤꯡꯊꯤꯕꯤꯗ ꯈꯨꯔꯨꯝꯃꯤ ꯅꯤꯡꯊꯤꯕꯤꯁꯨ ꯂꯥꯏꯖꯒꯤ ꯕꯦꯕꯥꯔ ꯈꯨꯇꯧ ꯑꯗꯨꯗ ꯃꯕꯨꯛꯅꯤꯡ ꯈꯖꯤꯛ ꯍꯔꯥꯎꯖꯩ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯌꯥꯔꯦ ꯌꯥꯔꯦ ꯄꯨꯟꯁꯤꯕꯒ ꯑꯍꯦꯟꯕꯒꯁꯨ ꯊꯥꯔꯤꯕ ꯁꯣꯐꯥꯗꯨꯗ ꯐꯝꯃꯤ ꯑꯣꯖꯥ ꯅꯤꯡꯊꯤꯕꯤꯒ ꯍꯦꯛ ꯃꯥꯌꯣꯛꯅꯅ ꯊꯥꯔꯤꯕ ꯐꯛꯇꯨꯗꯅ ꯂꯥꯏꯖꯗꯨ ꯐꯝꯃꯤ ꯅꯤꯡꯊꯤꯕꯤꯁꯨ ꯂꯥꯏꯖꯗ ꯃꯃꯤꯠꯇꯨ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯉꯤ ꯄꯨꯟꯁꯤꯕꯁꯨ ꯇꯞꯂꯞꯅ ꯍꯥꯏꯔꯛꯏ ꯑꯣꯖꯥ ꯉꯔꯥꯡꯁꯨ ꯋꯥꯔꯤ ꯁꯥꯟꯅꯖꯔꯝꯕꯗꯨꯅꯤ ꯑꯣꯖꯥꯅ ꯑꯉꯝꯕ ꯂꯦꯚꯦꯜꯗ ꯍꯣꯠꯅꯕꯤꯌꯨ ꯑꯗꯨꯒ ꯂꯥꯏꯖꯁꯨ ꯀꯟꯅ ꯍꯣꯠꯅꯖꯍꯟꯒꯦ ꯑꯗꯣ ꯑꯣꯖꯥ ꯍꯪꯆꯤꯠ ꯄꯣꯔꯤꯕꯒꯤꯁꯦ ꯑꯌꯨꯛꯇ ꯑꯣꯏꯅ ꯇꯧꯒꯗꯕ꯭ꯔꯥ ꯍꯣꯏ ꯌꯦꯡꯁꯤ ꯑꯩꯁꯨ ꯑꯉꯝꯕ ꯍꯣꯠꯅꯖꯒꯦ ꯑꯁꯤꯗ ꯏꯁꯥꯒꯤ ꯍꯣꯠꯅꯕꯒꯤꯁꯨ ꯃꯈꯥ ꯌꯥꯝꯅ ꯄꯣꯜꯂꯤ ꯑꯁꯤꯃꯗꯤ ꯑꯩ ꯍꯥꯏꯖꯒꯦ ꯍꯣꯏ ꯑꯣꯖꯥ ꯑꯗꯣ ꯕꯣꯔꯤꯕꯗꯨꯗꯤ ꯑꯌꯨꯛꯇ ꯑꯣꯏꯅ ꯂꯥꯛꯄꯤꯔꯣ ꯑꯌꯨꯛꯇ ꯇꯧꯕꯁꯤꯅ ꯑꯐꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯍꯣꯏ ꯑꯣꯖꯥ ꯑꯗꯣ ꯇꯝꯕ ꯂꯥꯛꯄꯒꯤꯗꯤ ꯃꯇꯝꯁꯤꯕꯨ ꯏꯕꯨꯡꯉꯣ ꯇꯝꯕ ꯂꯥꯛꯄꯒꯤ ꯃꯇꯝꯁꯤ ꯅꯨꯡꯊꯤꯜ ꯑꯣꯏꯅ ꯇꯧꯔꯁꯤ ꯑꯌꯨꯛꯇꯨꯗꯤ ꯑꯉꯥꯡ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯅꯨꯡꯊꯤꯜ ꯑꯣꯏꯅ ꯇꯧꯔꯁꯤ ꯍꯣꯏ ꯂꯥꯛꯄꯒꯤ ꯄꯨꯡꯁꯤꯡꯗꯣ ꯑꯣꯖꯥꯅ ꯍꯥꯏꯕꯤꯔꯣ ꯄꯨꯡ 3ꯗ ꯍꯦꯛꯇ ꯂꯥꯛꯄꯤꯔꯣ ꯑꯗꯣ ꯏꯕꯦꯝꯃꯒꯤ ꯃꯤꯡꯗꯨꯕꯨ ꯂꯥꯏꯖ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯂꯥꯏꯖꯁꯨ ꯇꯞꯂꯞꯅ ꯈꯨꯝꯂꯛꯏ ꯍꯣꯏ ꯑꯣꯖꯥ ꯂꯥꯏꯖꯁꯤ ꯏꯀꯥꯏ ꯌꯥꯝꯅ ꯊꯤꯕ ꯃꯥꯜꯂꯤꯀꯣ ꯑꯥꯔꯠꯀꯤ ꯂꯝꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯂꯕꯗꯤ ꯏꯀꯥꯏ ꯊꯤꯕ ꯌꯥꯗꯦ ꯑꯗꯨꯒ
imung manunggi support kisu makha yamna poli adubu nangidi napuroibana yamna support tawbi asimadi nangi laibak yamna pharabani Laizidu punsibada mamitu haifet yenglai punsibasu nofet tawzai ningthibisu makha tarai Oza thawanasu nangi sayek saida yam phajai haina panbirami ado sumdaurasi bori dribanina ozana isai hek tambadusu nungaitri ngasigidi nangna phaba isai matek amatang haifetang ngangla udana oza tage Laizidu punsibada khanging yenglai punsibasu ngangu haibagumna ingit tawrai laizisu ningthibida onsilaga tablapna hairai Oza aidi pangjaba nachade isai sufadi Aikoi khungangi tapisakna tambiba khulang isai matek amtang angjarake hoini Laijasu khanaudo haifet chemlaga isai matek tu thawai yauna saklai ha khoi no yingu da yingu ha na khoi no yingu da yingu lam lên lok ta khong ban shi lam lên lok ta khong ban shi Hano nadi, ishang shang ni, ha khoi nau yingu na yingu. Hup nau na na te lo li ba lam shi. Hup nau na la te lo li ba lam shi. Cao re se lo sa ri ba lam shi. Ningon puk ning nu cha puk ning nu li hada khoi no yingu da yingu Oza asida loishinjarage Ningthibidu laizagi saidu taringai masadu monda amada laikre laizana loire hairakpaduda gyan khangta tai Ihe aidi makha taraboi khalaga loishinkhraboire Yari yam phajana sakre ngasigidine swaida loisilasi hanjit ngantana lao Hoi oza Aduri oza ekhoi muk chacharukhige Hoi Punsibaga henbagasu fufu khawgatli laijasu tapna hugatli aduga ningthibida khurumi aduga mana phampham phaktu tapna hugatli Yari angang sing hugalhange Yani oza Asumna punsiba hoidu ningthibi hoidagi gari du thaudorakle lambidani Dacho pung kya gi flight no 13 gini As aidi baro ne na khaluraga asaga pung kai kai he Kari gi asa kari binungde Khalodana swaisi angel hoigi le kai ne Adui matam na tre henba 13 kai ta shin khrabani nungti gi lakna ba natai magi driver do nang hek oyu Hoi dese nungti gi lak tor sibu Aikoi amaduga itaimaga pungba semlaga thamalasiro ha itaima amaduga taminaragero horen hekta pusilage Asi hairaga ahenbadu maningda tomliba laizada yengi laizasu mamittu ushilaga adum khumlai pushilo aisu thanda nungaiti punna taminardi nungaidoini Adudi imada hairamo horen hekta pusilage laizadu nokfet tawraga Hoi punsibadu laizada haifet yenglaga Henba natai mada wayam haizilunu gari tongba yadabani makok ngauganbani chaksu chariktribani amuk handorakani ahenbadu nofet tawraga As kaurinini itaima nungaina tong ai kem haizaroi Ashumna pungdu thengjinkhre haiduna hatu sulakpana gari manungdu punsibadu laizada wahi ama fawba haiba nangdi airport yore punsibadu gari dagi yam thuna kumthai Laijasu makoktu ngauri yam thuna kumtharai punsibadu laizada nushine yanglaga Angang chalukige Laizadu peri khumlai peri torkano dada nungairaroi guli chaba kauni wakhaldo pungkhanna khanjangano phone du paraga sumlayo yobaga call torake Laijasu sakfamdu haifet oli nokmi toraga Hoi dadasu phajana chaluko Punsibadu hoi haibagumna makoktu nomlai aduga laizagi makuttu khangpai paisilaga laizagi nakong mayada makoktu changsilaga nasun pikna hairai Dadagi nushibi dadagi thawai dada chaluki ko Wahai se hairaga punsibadu laizagi makuttu tapna thadorai mamaidu sat laithoklaga Henba chaluki Hoi dacho Punsibasu gam chatkre laijasu punsiba chatkibadu yenglaga mamaidu sat laithoraktuna gariduda kakhatli aduga hi kapladuna machinda tablapna solai
Dada, nang fazana chatluko.